ꯁ꯭ꯋꯥꯏꯁꯦ ꯏꯁꯤꯡꯁꯨ ꯊꯨꯝꯃꯤ ꯏꯁꯤꯡ ꯆꯥꯎꯔꯀꯥꯟꯗꯅꯦ ꯄꯩꯁꯥꯅꯗꯤ ꯃꯔꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯒꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤ ꯃꯌꯥꯝ ꯁꯤꯃꯜꯂꯤꯅꯤ ꯁꯦ ꯅꯨꯡ ꯈꯨꯖꯥꯎ ꯑꯃ ꯅꯨꯡꯅꯦꯕ ꯁꯤꯒ ꯖꯥꯎꯔꯤꯁꯤ ꯂꯩꯕꯥꯛꯁꯨ ꯖꯥꯎꯔꯤ ꯁꯤꯒ ꯅꯨꯡꯅꯤꯁꯤ ꯑꯁꯤꯕꯨ ꯇꯛꯈ꯭ꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯃꯜꯂꯤꯅꯤ ꯃꯣꯗꯨꯔꯥꯗꯒꯤ ꯂꯩꯔꯛꯄꯅꯦꯕ ꯑꯁꯤꯒꯤꯁꯦ ꯀꯥꯊꯤꯗ ꯂꯨꯄꯥ 200 ꯇꯥꯔꯛꯏ ꯀꯥꯊꯤ 2ꯈꯛ ꯂꯧꯔꯛꯄ ꯑꯩꯅ ꯑꯗꯨꯝ ꯐꯥꯎꯕꯗꯅꯦ ꯅꯨꯡꯁꯦ ꯎꯕ ꯑꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩꯁꯦ ꯅꯨꯡ ꯎꯕꯗꯨꯒꯤꯅꯦ ꯃꯟꯊꯣꯛꯑꯒꯦ ꯍꯥꯏꯅꯅꯦ ꯑꯗꯨꯝ ꯀꯥꯕꯣꯛ ꯀꯥꯕꯣꯛꯅꯦꯕ ꯑꯩꯅ ꯃꯜꯂꯤꯁꯤꯕꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯇꯛꯑꯝꯗꯥꯏꯗꯅꯦ ꯑꯃꯨꯛ ꯑꯗꯨꯝ ꯃꯜꯂꯒ ꯇꯛ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯆꯥꯕ ꯌꯥꯔꯔꯣꯏꯕ ꯁꯤꯁꯦ ꯃꯣꯏꯒꯤ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯉꯁꯤ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯉꯁꯤꯁꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛ ꯑꯣꯏꯔꯝꯃꯒꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯕꯗ ꯅꯨꯡꯅꯦꯕ ꯁꯤ ꯌꯥꯎꯏ ꯑꯗꯨꯅ ꯀꯥꯔꯦꯟ ꯆꯠꯈꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯁꯤꯒ ꯂꯧꯊꯣꯛꯑꯦ ꯑꯗꯣ ꯑꯇꯩꯁꯦ ꯍꯥꯞꯆꯤꯜꯂ ꯊꯝꯈ꯭ꯔꯅꯦꯕ ꯉꯁꯤꯁꯦ ꯊꯕꯛ ꯈꯔ ꯆꯠꯀꯗꯕ ꯂꯩ ꯁꯤꯒ ꯃꯆꯦ ꯂꯪꯕ ꯑꯃꯨꯕ ꯌꯥꯎꯔꯤꯁꯦ ꯑꯁꯤꯅ ꯑꯃꯨꯛ ꯈꯥꯏꯗꯨꯔꯥ ꯈꯪꯗꯦ ꯌꯦꯡꯉꯨꯗꯣ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯕꯅꯦ ꯑꯗꯣ ꯑꯁꯤ ꯈꯛ ꯃꯜꯂꯦ ꯑꯇꯩ ꯃꯜꯂꯔꯣꯏ ꯑꯇꯩꯁꯤꯒ ꯍꯟꯖꯤꯜꯂꯒ ꯊꯝꯈ꯭ꯔꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯃꯜꯂꯅꯤ ꯁꯤ ꯃꯅꯨꯡꯒꯤꯁꯤꯁꯨ ꯃꯜꯍꯧꯗꯔꯦꯕ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯇꯧꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕ ꯁꯤꯒ ꯍꯥꯞꯄꯗꯒꯤ ꯎꯔꯤꯅꯦ ꯍꯥꯏꯕꯅꯦ ꯅꯨꯡꯗꯣ ꯅꯨꯡꯁꯦ ꯄꯥꯏꯔꯤꯁꯦ ꯑꯝꯇꯪ ꯍꯥꯞꯆꯤꯜꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯕꯖꯥꯔꯁꯤ ꯌꯧꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯈꯔ ꯊꯦꯡꯉꯕꯅꯦ ꯑꯍꯥꯟꯕꯁꯨ ꯅꯨꯃꯤꯠ ꯑꯣꯏꯕꯒ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯒ ꯑꯗꯒꯤ ꯉꯁꯤꯁꯦ ꯑꯃꯨꯛ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯦꯕ ꯑꯗꯒꯤ ꯑꯗꯨꯝ ꯂꯥꯏ ꯄꯨꯖꯥ ꯇꯧꯕꯒ ꯈꯣꯠꯄꯒ ꯇꯧꯕꯗꯅꯦ ꯑꯗꯨꯝ ꯊꯦꯡꯉꯦ ꯑꯗꯣ ꯀꯩꯁꯨꯝ ꯆꯥꯔꯛꯇ꯭ꯔꯤ ꯍꯧꯖꯤꯛ 7:30 ꯇꯥꯔꯦꯕꯅꯦ ꯍꯧꯖꯤꯛ ꯀꯩꯁꯨꯝ ꯆꯥꯔꯛꯇ꯭ꯔꯤ ꯍꯣꯔꯦꯟ ꯃꯣꯏ ꯌꯣꯒꯥ ꯌꯣꯒꯥ ꯂꯣꯏꯔꯀꯥꯟꯗꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏꯕꯨꯗꯤ ꯍꯣꯇꯦꯜ ꯑꯗꯨꯝ ꯃꯅꯥꯛꯇ ꯂꯩꯗꯅ ꯀꯦꯕꯤ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯁꯜꯂꯒ ꯆꯥꯔꯒ ꯆꯥꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯄꯥ ꯂꯥꯛꯑꯒ ꯆꯤꯆꯦ ꯍꯣꯏꯗ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯆꯠꯂꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯊꯦꯡꯉꯦꯕ ꯌꯧꯔꯒ ꯑꯗꯨꯝ ꯎꯍꯟꯕ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯎꯍꯜꯂꯛꯀꯦꯕ ꯉꯁꯤꯁꯦ ꯑꯩ ꯑꯁꯝꯕ ꯂꯝꯕꯤꯗ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯑꯁꯤꯒꯤꯁꯦ ꯑꯩ ꯑꯍꯥꯟꯕ ꯂꯩꯔꯝꯕ ꯌꯨꯝꯅꯤ ꯇꯥꯛꯂꯛꯀꯦ ꯃꯌꯥꯝꯗ ꯑꯁꯤꯒꯤ ꯌꯨꯝꯁꯦ ꯑꯩ ꯑꯍꯥꯟꯕ ꯂꯩꯔꯝꯕ ꯌꯨꯝꯅꯤ ꯁꯤꯒꯤꯗ ꯑꯗ ꯍꯧꯖꯤꯛ ꯑꯁꯝꯕ ꯂꯝꯕꯤꯗꯕꯨꯗꯤ ꯂꯥꯛꯏꯅꯦꯕ ꯈꯪꯗꯦ ꯀꯔꯝ ꯀꯥꯟꯗ ꯌꯧꯗꯣꯏꯕ ꯁꯥꯏ ꯃꯐꯝꯁꯦ ꯍꯥꯟꯅꯗꯤ ꯑꯩ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯗ ꯃꯌꯥꯝ ꯑꯩꯁꯦ ꯋꯥꯏꯁ ꯄꯨꯔꯒ ꯂꯥꯛꯏꯕ ꯌꯦꯡꯉꯨꯁꯦ ꯈꯨꯠꯁꯦ ꯑꯩꯅꯅꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯁꯒꯣꯜ ꯋꯥꯏ ꯃꯟꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩ ꯈꯨꯠꯁꯤꯁꯦ ꯌꯦꯡꯉꯨ ꯃꯣꯠ ꯄꯥꯏꯕ ꯂꯣꯏꯔꯦꯕ ꯑꯗꯣ ꯋꯥꯏꯁꯅ ꯁꯨꯃꯥꯏꯅ ꯇꯩꯊꯣꯛꯑ ꯂꯥꯛꯏꯅꯤ ꯀꯥꯏꯅ ꯑꯗ ꯑꯁꯤꯒꯤ ꯂꯝꯕꯤꯁꯦ ꯀꯨꯏꯔꯦ ꯆꯠꯇꯕ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯌꯥꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯨꯏꯔꯦ ꯆꯠꯇꯕ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯝꯗꯧꯕ ꯂꯝꯕꯤꯁꯦ ꯏꯁꯤꯡ ꯁꯣꯛꯅꯔꯤ ꯃꯌꯥꯝꯁꯤꯁꯨ ꯌꯦꯡꯉꯨ ꯏꯁꯤꯡ ꯇꯤꯠ ꯂꯥꯎꯅ ꯂꯥꯛꯑꯦ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯐꯥꯎꯕ ꯌꯥꯏꯑꯕ ꯁꯨꯂꯣ ꯅꯝꯕꯔ ꯀꯔꯤ ꯀꯔꯥꯒ ꯐꯥꯎꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗꯩ ꯆꯠꯂꯔꯣꯏ ꯁꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯁꯣꯝꯒꯤꯗꯣ ꯑꯩ ꯑꯃꯐꯥꯎ ꯆꯠꯆꯗ꯭ꯔꯤꯌꯥꯕꯅꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯦ ꯏꯁꯤꯡꯁꯨ ꯊꯨꯝꯃꯤ ꯏꯁꯤꯡ ꯆꯥꯎꯔꯀꯥꯟꯗꯅꯦ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯏꯁꯤꯡꯁꯨ ꯊꯨꯝꯃꯤ ꯃꯌꯥꯝ ꯃꯦꯟ ꯔꯣꯗ ꯌꯧꯔꯦ ꯆꯤꯅꯥ ꯃꯦꯟ ꯔꯣꯗꯇꯤ ꯌꯧꯔꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯕꯤꯕꯦꯀꯥꯟꯗ ꯔꯣꯗꯇꯅꯦꯕ ꯌꯧꯔꯦ ꯃꯌꯥꯝ ꯀꯣꯟꯅ ꯑꯃꯨꯛ ꯍꯜꯂꯒꯦ 6 hours later. ꯍꯦꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯀꯨꯝꯐꯨꯗꯩ ꯍꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯉꯥꯡ ꯑꯅꯤꯒꯤꯁꯨ ꯑꯌꯨꯛꯇ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯆꯠꯂꯨꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯅꯥꯁꯦ ꯀꯨꯏꯔꯦꯕ ꯃꯥꯅ ꯀꯣꯝꯐꯨ ꯀ꯭ꯂꯥꯁ ꯇꯝꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯀꯣꯝꯐꯨ ꯍꯥꯏꯔ ꯈꯪꯗꯦꯕ ꯀꯣꯝꯐꯨ ꯍꯥꯏꯗꯣ ꯃꯥꯅ ꯑꯩꯈꯣꯏ ꯅꯅꯥꯅ ꯀꯨꯏꯔꯦꯕ ꯃꯥꯅ ꯀꯣꯝꯐꯨ ꯀ꯭ꯂꯥꯁ ꯇꯝꯒꯦꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯏꯗꯣ ꯉꯁꯤ ꯆꯠꯂꯨꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯈꯣꯡ ꯐꯛꯇꯣꯛꯄꯤ ꯇꯧꯍꯜꯂꯤꯕ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯏꯕ ꯄꯩꯁꯥꯅꯗꯤ ꯃꯔꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯄꯩꯁꯥ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥꯗꯤ ꯆꯤꯜꯂꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤ ꯄꯨꯝꯅꯃꯛꯀꯤꯁꯨ ꯄꯩꯁꯥꯗꯤ ꯂꯣꯏ ꯆꯤꯟꯅꯔꯤꯃꯤ ꯅꯠꯇ꯭ꯔꯅꯦ ꯑꯗ ꯑꯩ ꯃꯅꯤꯡꯗ ꯐꯛꯁꯦ ꯑꯃꯨꯛ ꯃꯊꯛꯇ ꯑꯗꯨꯝ ꯊꯥꯡꯒꯠꯂꯦ ꯐꯛꯁꯦ ꯃꯌꯥꯝ ꯄꯩꯁꯥꯗꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯆꯤꯟꯅꯔꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥꯗ ꯌꯦꯡꯉꯒꯁꯨ ꯂꯩꯕ ꯌꯥꯗꯦ ꯑꯗꯨꯝ ꯇꯣꯉꯥꯟꯀꯥꯟꯗꯤ ꯆꯥꯔꯒꯔ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯂꯦꯟꯁꯟꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯔꯕ ꯑꯩꯅ ꯈꯜꯂꯛꯏꯁꯦ ꯑꯁꯤꯒꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯇꯝꯍꯟꯅꯤꯡꯅꯩ ꯑꯗꯨꯝ ꯂꯩꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯉꯝꯗꯕ ꯑꯗꯒꯤ ꯁꯪꯁꯨ ꯁꯪꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤꯁꯨ ꯃꯊꯛꯇ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯗꯨꯝ ꯊꯣꯛꯂꯛꯇꯅꯅꯦ ꯇꯧꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯇꯝꯍꯟꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯁꯦꯀꯦꯟ ꯄꯦꯃꯦꯟ ꯂꯥꯛꯄꯗꯒꯤꯅꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯑꯩꯈꯣꯏ ꯃꯄꯥꯒꯤꯁꯨꯅꯦ ꯒꯥꯔꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯗꯨꯝ ꯑꯩꯅ ꯃꯃꯥꯡꯗꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯩꯒꯤ ꯄꯦꯃꯦꯟ ꯂꯥꯛꯑꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯖꯍꯥ ꯇꯍꯥꯗꯣ ꯑꯩ ꯂꯣꯏꯅ ꯇꯧꯍꯟꯅꯕ ꯍꯣꯠꯅꯒꯅꯤꯅ ꯃꯉꯣꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦꯕ
aduna mayam dum agi handaki second payment sigagi angangi su yoga class ki ngasi admission tawrame yoga class su yauri eba Yoga ki dress lauduni. dagi pina ne kompo class paje ai khitang pamphat pamba wat leba ko ma di tamning baduga aina khitang pamba wat leba ai di num dance kari karang cha sugum baje yam pamji eba ne hambra aduna ma ki di dung kona March February last ka March April gi du ne aduga dance oina tamhangani adu ahan bagi oina di akoina nagi ngasi kompo class ma admission tawrure admission da stum paisa laure lupa lising amam khai du maina ka dum lahu mare ba ko Hayne 7 da tuiba. na ko doigi 4 da. doigi kano toiba ma ki huji dress se hayang dress se lagala waina hairi yabane duna akoi je huji dress leba sakkai na tawri ne ba ado mayam mapagi di nasi do miche misang kare mapagi di ngasi do duty leitabani na dum mangna thilure mangna chatana ahan dogi se mana chawna khona tawrure do hayang di dum mapagi su duty leibani na ne koina na thinbagi ne aina dum chatlani aduga chatpa taraga di dum video matte khak dum hapsarake mana dress karak setpada adum angauba dress ni dum phajani na ko adugi do dum ai video matte khak dum hapsarake jamna budi hapoeba khaji khara dum hapsarake memory oi hona bagi ko ado aina ngasi video themai se su ngasi se February date kya no ngasi se 2022 ngasi se 2022 gi February gi date 5 Sunday punima numit nya ba ngasi se Sunday su oiba punima numit chu oiba din ju yam phaba numit nya ba aduna ngasi se moi gi tawgada ba thabak singdo loina ming san na khona loi prama lore aduna mayam dum aina ngaji date hapchare si haye mata mada adum asugumba numit siga ina ningjang na ba ina dum hapchare ina haijarak pa nya ba date chi chu ado hojise koi thoani maki dress leibagi thoani kona adum walake mayam dukan na pham du su kadwai da no adum walake mayam chuni je phajabani ko asigi chuni je nahanaina modura da chatba matam da ne aduga kaino onoji daina fijo man pa ma leibudo mangonde gi leirak pane ba si chuni je 180 da bane ba ko aduga ina 150 da tawdana chuni ani khak leirak pane ti mapan ga si sumaina hape yellow color gi amaga asimaga leiri yaba ado ngasidi aina asigi dress ga di dum sigi machu joina paire ado humang yam saure aba huji inge moi di jacket kare grang lili ai di jacket ka lila roiba sweater ga lila roiba humang sau yang humang ka yang ayam huji thoni kono mu halage ayam huji se India club jaure aba maki dress to niramoi chamber do adugi manak tani aba homeo doctor lai budo adui manak tani huji central road jaure asiga ge haijan duini Bitugi manakse sigagi haijan doi ni aba meidai fijol na sigai sigani akhoi ji haire da mayam sigi dukan siga jon doi ni aba dukan ban oirame ngasi Sunday ni na aduna ban oirame se asi ban oirame siga ne aba leido amai se hoji Vishal changai na ne Vishal la ine ba ama dukan ri thong thinga ma bani na do hoji Vishal da la ine ba ai meyang kang sala bani na de dressing jap ta yadre ba ingon da set ba puri pudi dum yai ba duga khonga khari ka ang ke set pa da dum nungai tra ba ko adna leggings khara lai ga na la ine ba ado video di dum uhan na ta lai ra bani na khang de dum horen anaw wa kari kra thoklam lai ra ba ta ra ga di dum uhan la ke meyam da su Pihak mai se leggings lau gai na cakap punya apa tu leggings se lai te. Leggings se lai ya bako aduga kena tu iba kayak kena winter ki oina lai di bane. Se mai winter ki oina lai ya ba leggings se tu se atha bani ya ba. Asiku mana te ina pam ni sidi normal. Kau yang se na ba da adu bumbe pam ba. Lai te. Kita puri pajam lai le. Kai cara ke se 549 tai. Adum phajai si khangrao se phi ju ne jamin jina pa ba te phi ju thai ba maman na ne lupa chamri tai si phajai du maton da alaw bi o leggings le re ayam asigi kurti phajai re yam kupa jama machu je oi ma machu je kupa jama price na je machu je kupa jama ko ba na hai bane asigi dress se lo hai bane angon da phajani hai ba ado ai lo ning ya ba hojik ti lo roi hanak tha je khoro su khara kal le na asigi dress se
ꯑꯩ ꯂꯧꯒꯅꯤ ꯈꯔꯅꯤ ꯂꯩꯔꯒ ꯂꯧꯒꯦ ꯃꯊꯪ ꯊꯥꯗ꯭ꯔ ꯀꯩꯅꯣ ꯂꯧꯒꯅꯦꯕ ꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯒꯤꯐ ꯃꯌꯥꯝ ꯂꯩꯔꯦ ꯒꯤꯐ ꯀꯗꯥꯏ ꯒꯤꯐ ꯃꯌꯥꯝ ꯂꯩꯔꯦ ꯒꯤꯐ ꯄꯤꯒꯗꯕ ꯑꯉꯥꯡ ꯃꯆꯥ ꯃꯆꯥꯒꯤ ꯄꯥꯝꯒꯗꯕ ꯃꯃꯜ ꯍꯥꯏꯔꯝꯒꯦ ꯂꯨꯄꯥ 400 ꯌꯥꯏꯌꯦ ꯁꯤꯗꯤ ꯌꯣꯅꯦ ꯑꯁꯤ ꯌꯦꯡꯉꯣ ꯑꯁꯤꯁꯨ ꯂꯨꯄꯥ 400 ꯒꯤꯐ ꯄꯤꯕꯒꯤꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯎꯠꯂꯛꯄꯅꯦ ꯁꯤꯅ 400 ꯇꯥꯏ ꯀꯦꯔꯥꯝꯕꯣꯔ ꯑꯩꯅ ꯊꯤꯔꯝꯕ ꯑꯗ ꯀꯦꯔꯥꯝꯕꯣꯔꯁꯦ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯈꯣꯏꯒꯤ 400 ꯇꯥꯅ ꯆꯦꯊꯤꯒꯤ ꯑꯃ ꯂꯧꯈꯤꯕꯗꯩ ꯁꯤꯅ ꯐꯗ꯭ꯔꯥ ꯁꯤꯅ ꯂꯀ꯭ꯔꯤꯒꯤꯅꯤ ꯎꯒꯤ ꯑꯗꯒꯤ ꯑꯁꯤꯒ ꯖꯥꯎꯒꯤꯁꯨ ꯎꯅꯦꯕ ꯄ꯭ꯂꯥꯏꯔ ꯎꯔꯣ ꯎ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯃꯃꯜꯁꯦ 300 ꯇꯥꯏ ꯎꯒꯤ ꯒꯨꯇꯤ ꯂꯩꯀꯦ ꯁꯤꯁꯨ ꯎꯒꯤ ꯒꯨꯇꯤ ꯈꯪꯗꯦ ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯎꯠꯍꯧꯗ꯭ꯔꯦꯕ ꯁꯦ ꯕꯥꯏ 1 ꯒꯦꯠ 1 ꯐ꯭ꯔꯤꯅꯦ ꯁꯤꯒꯤꯁꯦ 700ꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯎꯠꯂꯝꯕꯗꯣ ꯑꯁꯤ ꯀꯨꯔꯇꯤꯁꯦ ꯌꯦꯡꯉꯣ ꯁꯤ 700 ꯇꯥꯔꯤꯁꯦ ꯑꯁꯤꯒꯤꯁꯦ ꯕꯥꯏ 1 ꯒꯦꯠ 1 ꯐ꯭ꯔꯤꯅꯦ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯁꯤꯒꯤꯅ ꯌꯦꯡꯉꯣ ꯕꯥꯏ 2 ꯒꯦꯠ 200 ꯑꯣꯐ ꯂꯩꯔꯦ ꯑꯩꯗꯤ ꯄꯥꯝꯃꯦꯕ ꯂꯣꯛ ꯇꯧꯔꯦ ꯑꯗꯨꯒꯁꯨ ꯁꯤ ꯑꯗꯨꯝ ꯆꯥꯔꯤꯅꯦꯕ ꯑꯩꯗꯤ ꯄꯥꯅꯤꯄꯨꯔꯤ ꯈꯤꯇꯪ ꯆꯥꯒꯦ The next day. ꯀꯔꯤꯒꯤ ꯀꯥꯔꯠꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯅꯥꯕ ꯌꯦꯡꯕꯩꯅꯤ CGSꯀꯤꯅꯦ ꯐ꯭ꯔꯤꯗ ꯁꯤ ꯃꯌꯥꯝ ꯅꯥꯔꯁꯨ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯌꯦꯡꯕ ꯌꯥꯔꯅꯤ ꯀꯥꯔꯠ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯖꯕꯩ ꯋꯥꯅꯦꯕ ꯆꯠꯄꯨꯗꯤ ꯆꯠꯂꯨꯗꯦꯕ ꯉꯁꯤꯗꯣ ꯃꯥꯡꯅꯅꯦ ꯑꯗꯨꯝ ꯂꯣꯛ ꯇꯧꯕꯗꯨꯒꯅꯦ ꯑꯝꯇꯪ ꯌꯦꯡꯉꯨꯁꯦ ꯍꯥꯏꯅ ꯀꯨꯏꯔꯦꯕ ꯁꯤꯒꯤ ꯀꯥꯔꯠꯁꯤꯕꯨꯗꯤ ꯊꯨꯡꯉꯕ ꯑꯗꯨꯒ ꯑꯃꯐꯥꯎ ꯆꯠꯇꯦꯕꯅꯦ ꯉꯁꯤꯗꯨꯗꯤ ꯃꯥꯅ ꯂꯣꯛ ꯇꯧꯕꯗꯨꯒ ꯑꯗꯨꯝ ꯑꯝꯇꯪ ꯑꯗꯨꯒꯤ ꯀꯥꯔꯠꯁꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅꯅꯦ ꯑꯗꯨꯒꯤ ꯌꯦꯡꯉꯨꯔꯤꯕ ꯗꯥꯛꯇꯔꯁꯨ ꯌꯦꯡꯉꯦ ꯕ꯭ꯂꯗ ꯇꯦꯁꯀ ꯇꯧꯍꯧꯔꯤꯔꯣꯕ ꯗꯥꯛꯇꯔꯁꯨ ꯌꯦꯡꯉꯛꯑꯦ ꯑꯗꯩ ꯍꯤꯗꯥꯛꯁꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯁꯤ ꯍꯤꯗꯥꯛꯁꯨ ꯑꯁꯤ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯔꯥꯡꯁꯦ ꯑꯩꯈꯣই ꯕꯤꯁꯥꯜꯗ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯇꯕꯗꯣ ꯌꯨꯝ ꯌꯧꯔꯒꯅꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕ ꯄꯣꯠꯁꯦ ꯂꯩꯔꯛꯏꯁꯦ ꯄꯣꯠꯀ ꯃꯃꯜꯒꯁꯦ ꯆꯥꯟꯅꯗ꯭ꯔꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯦꯒꯤꯟꯁ ꯂꯧꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯝꯕꯗꯣ ꯑꯗꯨꯒꯤꯗꯣ ꯁꯤꯒꯩꯁꯤꯒꯅꯦ ꯃꯣꯏꯒꯤ ꯕꯤꯜꯁꯤꯒꯗꯤ ꯂꯦꯒꯤꯟꯁꯁꯦ ꯑꯩꯅꯗꯤ ꯕꯥꯏ 1 ꯒꯦꯠ 1 ꯂꯩ ꯕꯤꯁꯥꯜꯗ ꯕꯥꯏ 1 ꯒꯦꯠ 1 ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯂꯦꯒꯤꯟꯁꯁꯦ 300ꯒꯤ ꯕꯥꯏ 1 ꯒꯦꯠ 1 ꯂꯩꯕꯅꯦꯕ ꯑꯗꯨꯒꯤꯗꯨꯅꯦ ꯈꯜꯂꯒ ꯑꯩꯅ ꯑꯅꯤ ꯂꯧꯔꯛꯄꯗꯣ ꯃꯌꯥꯝ ꯎꯕ ꯐꯪꯗꯔꯦ ꯑꯁꯤꯗ 299 ꯇꯥꯔꯤꯁꯦ ꯑꯁꯤꯒꯤꯁꯦ ꯑꯉꯧꯕ ꯑꯃꯒ ꯕ꯭ꯂꯦꯛꯁꯤꯒ ꯍ꯭ꯋꯥꯏꯠꯁꯤꯒꯅꯦ ꯑꯩꯅ ꯕꯥꯏ 1 ꯒꯦꯠ 1ꯒꯤꯅꯦ ꯂꯧꯔꯛꯄ ꯑꯗꯨꯒ ꯅꯨꯕ ꯕ꯭ꯂꯦꯛꯁꯤꯔ ꯕꯥꯏ 1 ꯒꯦꯠ 1ꯗ ꯕ꯭ꯂꯦꯛꯁꯤꯗꯤꯅꯦ ꯕꯥꯏ 1 ꯒꯦꯠ 1 ꯑꯣꯏꯔꯝꯗ꯭ꯔꯦꯕꯅꯦ ꯍ꯭ꯋꯥꯏꯠꯁꯤꯅ ꯑꯃꯨꯛ ꯕꯥꯏ 1 ꯒꯦꯠ 1 ꯑꯣꯏꯔꯝꯕ ꯑꯗꯨꯅ ꯃꯣꯏꯅꯗꯤ ꯕꯤꯜꯁꯦ ꯑꯅꯤ ꯀꯛꯁꯜꯂꯛꯑꯕꯅꯦ ꯆꯥꯛꯈꯨꯝꯗ ꯀꯩꯅꯣ ꯖꯦꯔꯨꯝ ꯀꯣꯕꯔ ꯃꯈꯥꯗ ꯂꯩꯕꯅꯦ ꯑꯗꯨꯅ ꯃꯣꯏꯅ ꯕꯤꯜꯁꯦ ꯑꯅꯤ ꯀꯛꯁꯜꯂꯛꯄ ꯑꯗꯨꯒꯅꯦ ꯑꯗꯨꯝ ꯃꯥꯛꯁꯨ ꯉꯁꯤꯗꯤ ꯇꯥꯎꯟꯗ ꯊꯣꯛꯀꯅꯤ ꯑꯉꯥꯡꯒꯤꯁꯨ ꯄꯣꯠ ꯆꯩ ꯂꯧꯒꯅꯤ ꯍꯥꯏꯗꯅꯅꯦ ꯑꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯑꯗꯨꯝꯅꯦ ꯆꯪꯉꯧ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦ ꯃꯥꯅꯗꯤ ꯌꯥꯗꯦ ꯑꯗꯨꯃꯛꯄꯣ ꯑꯩꯅ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯇꯧꯍꯟꯕꯗꯒꯤ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯁꯤꯒꯤꯁꯤꯗꯤ ꯕꯥꯏ 1 ꯒꯦꯠ 1ꯒꯤ ꯃꯥꯒꯤ ꯒꯦꯠ 1ꯗꯣ ꯑꯗꯨꯏꯗꯣ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯁꯤꯅ ꯑꯃꯨꯛ 300 ꯇꯥꯏꯌꯦꯕ ꯑꯁꯤ ꯊꯥꯖꯕꯗꯤ ꯋꯥꯠꯂꯦ ꯑꯁꯤꯒꯤ ꯐꯤꯗꯥꯁꯤꯒ 300 ꯇꯥꯔꯤꯁꯦ ꯌꯦꯡꯉꯨ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯐꯤꯗꯥꯁꯤꯒꯕꯨ ꯂꯨꯄꯥ 100 ꯇꯥꯏꯁꯤ ꯄꯥꯝꯃꯨꯕꯅ ꯑꯩ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯗꯨꯅ ꯑꯁꯤꯒꯤꯅꯦ ꯑꯃꯨꯕꯁꯤꯒꯒꯤꯗꯤꯅꯦ ꯑꯉꯧꯕꯁꯤꯅ ꯍꯦꯟꯅ ꯐꯤ ꯐꯩ ꯈꯪꯉꯕ ꯑꯗꯨ ꯑꯉꯧꯕꯁꯦ ꯐꯤ ꯐꯕꯅꯦ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯆꯠꯂꯒ ꯍꯥꯏꯔꯨꯕꯗꯅꯦ ꯑꯁꯤꯒꯤ ꯔꯦꯗ ꯀꯂꯔꯒꯤꯁꯦ ꯑꯁꯤ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯑꯦ ꯅꯨꯄꯥꯒꯤ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯣ ꯉꯔꯥꯡ ꯂꯧꯕ ꯆꯠꯂꯨꯕꯗ ꯉꯔꯥꯡꯗꯣ ꯁꯥꯟꯗꯤ ꯑꯣꯏꯕꯗꯨꯅ ꯗ꯭ꯔꯦꯁꯇꯣ ꯗꯨꯀꯥꯟꯗꯣ ꯍꯥꯡꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯀꯌా ꯇꯥꯔꯛꯏꯅꯣ ꯅꯨꯕ ꯗ꯭ꯔꯦꯁꯁꯦ 300 ꯇꯥꯔꯛꯑꯦ ꯁꯦ ꯑꯁꯤꯅꯤ ꯆꯥꯅꯤ ꯈꯤꯇꯪ ꯆꯥꯎꯔꯞ ꯇꯧꯅꯤ ꯍꯣꯏꯑꯕ ꯈꯔ ꯆꯥꯎꯕꯁꯤꯅ ꯐꯩꯌꯦꯕ ꯗꯦꯂꯤꯁꯨ ꯁꯦꯠꯂꯣꯏꯗꯕꯗꯨꯕꯨ ꯌꯦꯡꯉꯨꯅꯦ ꯐꯩꯀꯥꯛ ꯖꯨꯡꯀꯥꯛꯅꯤꯅꯦ ꯀꯛꯏꯁꯦ ꯁꯤꯒꯁꯦ ꯌꯦꯡꯉꯨꯁꯦ ꯖꯣꯟꯗꯒ ꯃꯥꯟꯅꯗꯦꯕꯣ ꯑꯁꯤꯅꯦ ꯑꯁꯤ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯁꯤ ꯂꯨꯄꯥ 300 ꯇꯥꯔꯛꯑꯦ ꯑꯗꯒꯤ ꯑꯁꯤ ꯄꯨꯔꯤ ꯂꯩꯔꯦ ꯈꯣꯡꯒ꯭ꯔꯥꯎꯅ ꯁꯣꯝꯗ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯄꯦꯇꯤꯁꯤꯡꯒ ꯁꯤꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗ ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯆꯠꯄ ꯇꯥꯔꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯀꯨꯝꯐꯨ ꯀ꯭ꯂꯥꯁ ꯇꯝꯐꯝꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯁꯥꯔꯒ ꯊꯦꯡꯅꯗꯣꯏꯅꯤ ꯑꯁꯤꯒꯤ ꯆꯦꯁꯦ ꯄꯤꯔꯝꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ